Paubitek Mayar Lekaidagi Sesam Abdul Kadir Mihatki Mapung Oiba Ekusni Haina Maral Siriba Yumnam Hudrom Tiam Lesang Kongdagi Longzam Khaba Elias Boy Sahi Kuntra Manga Apokpa Ibohal Judicial Magistrate First Class Impal West 1 Gi Court na Puthok Laba Matungda Judicial Custody Remand Pikre Longzam Khaba Bu Wangoi Police Ki Team na Mahaki Police Custody Ki Matam Loreduna Judicial Custody Pinaba Haijaraduna Kota Puthokibani Court aduda state ki APP na thamkiba wafamda accused asi saliba June tha asigi 22 da case asiga mari leinana fagatkibani amasung wahang pahong sathabada mahak masamak Arambai Tengol Unit 27 QRT ki commander ni haina haijaki thodok thokpa numit aduda Yumnam Hudrom Makha Lekaida community hall da mahak masamak chatki sapam dayani na makhoigi member singda pau pikibani haiki Mahakna community hall adu yaurakpada mafam aduda miyam pullaga lairamba thengnaki loinana laikai adugi nhasingna miyoi ama pharaga lairamba thengnaki madugi tungda mahak amasung mahakki miyoi singna victim adu makhoigi camp ta puraga laki mahakna wa hangbada ningthina khumde haiduna victim adubu mahakna saina phuki amasung camp mamangda thamlamlaga tumba sangki makhoina hawalakpada miyoi adu siraga lairamki makha tana thijinbada main accused asina yopak ani amasung bersa ama puthoklaga makhoigi member kharaga loinana asiba haksang adu phabada yauriba gar aduda puraga saki loinana thamurau makha lekai maningi nambul turel mapanda pumlamlaba matungda kemta amuk halakhi AAB na makha tana hai main accused amadi atai loinariba ko accused singna khudam sangdam pumnamak manghanbaga loinana imung manungi miyoi sing amasung police department ta lana pau pikhi case asida chenaba miyoi kharadi haujiksu police na fadri loinana thi humbagi Thabak sathari maram asina main accused ni hariba miyoi asibu judicial custody remand PBU haiki APP gi wafam taraba matungda case asigi record sing yenglaga Longzam Khaba July 14 fawba judicial custody remand piki Nongmei kapthorakhre palel gi miyam ni painarure Kaksing district ke palel police station gi manung sanna lairiba palel lauren haina khangnaba mafam asida laumi singna laurang shuringai kuki frup singna khundariba ice wajang khullom dagi khanghaudana nongmei round ama kapthorakhre laurang shuramba miyam ni painarure Thodok thofamdagi fangba paugi matung inna ngasi ayuk pung 12 makhairom tarakpa matamda palel lauren hairiba mafam asida laumi singna tractor sizinaduna lau khoiba amadi laurang shuki tanja aduda laufam aduga hek thangnana lairiba ice wajang khul haina khangnariba khullomdagi nongmei kapthorakhibani haidi nongmei makhol hek tabaga mafam aduda lau suramba laumi sing sengkhatnarakhi nongmei makhol adu tabada palelgi miyam sumi painaki nongmei kapagi Pau hek tabaga Kaksing district ki police amadi kunmathoi shuba Assam Rifles ki kangbu singna mafam aduda laktuna yengshinki khanghaudana kapthorakhiba nongmei adu kanana matau karamna kapthorakhibano haiba sapsana khangba ngamdrabasu ice wajang khulda nauna deploy tawkhiba citizen ki personnel ama nongmei shengbada soibadagi kapthorakhiba oiba yai haina panari amaromda ngasi thodok adu thokraba matungda palel gi lofam singda ahenba security personnel sing thamduna makha tana laurang suhanki hairi amaga hunaduna laibana irang loisinba ngamdabani Mahesor Manipurda thokliba irang asigi solution ama puraknaba punna hotnaminabagi mahut amaga hunaduna laibadagi ngasi fawba irang asi loisinba ngamdana laibani haina RPI athawalegi National General Secretary Mahesor thongaujamna phongdokre